Lakhipuronline puthokjaba September ki tangkun Laibak pokpa numit ki Khomjinba Pao tabirase. Ahanbada maruoipa Pao Kasar jila gi school singda thangta asi compulsory subject ama oina thambagi apama phongdoknakre. Jiri da chathariba football tournament ta Sunrise Club na JFA bu Panjal 13 da maithiba pikre. Ngasi gi match ta CKC Chinglung Lekai amadi PYC Phaitol sanagani. Amasung laingak na potchai gi mamal jingsin bihaudrabadi Kangleipak Manipur loikragani haina Protection and Preservation Committee Manipur PPCM gi cherol amada phongdorakle. Haujik mapungoi Pao tabirase. Thangta gi sanaroi singbu lebaki oiba sanaba changdamnabada masana asisu saruk yaba phanghanbiu haina Silchar gi Ilora Hotel da pangthokiba paumi singa unaba amada Assam Thangta Association gi President Wahengbam Binoi Kumar na Manipur gi Chief Minister gi pukning chingsinkre. Silchar Thangta Association gi mihut kangbu singa loinana pangthokiba paumi singa unaba aduda wapamasi phongdokladuna lakliba October gi tang 8 9 amasung 8 da Hojai Thangta Association asinduna pangthokadoriba State Level Championship asida Association asidagi sanaroi mapanna saruk yaragani hairi. Assam Thangta Association na mamangi State Level Championship da sanaroi chahum hena puthokpa ngamkre aduga lakadoriba National Championship asidasu medal masing yamna porakpa ngamgani haina thajaba thamle. Silchar Thangta Association gi President Santosh J Rajkumar na Aikoina thamliba pandamdi Manipur gi mapandasu thangtabu paksanna sandokpagi wakhalonda association asi semjabani hairaduna hojiki matamda angangsina matam manghandana self defense su oiriba thangtabu sanabiduna hakchang phana leinana ba phongdokhi. Saruk jakhiba social activist Sornali Chaudhary na maroina Kasar jila gi school singda thangta asi compulsory subject ama oina thambagi apamba phongdokhi. Masina mahairoi singda hakjang phana thambata natana tungda afaba lambi oigadoribani haina haukiba nongmaijing numita paumi singa unaba duda Assam Thangta Association gi President Wahengbam Binoi Kumar, social activist Sornali Chaudhary, Silchar Thangta Association gi President Santosh J Rajkumar, Vice President Kajol Singha amadi H Loyataba Singha, Secretary Kirti Sundar Dattana chingba miyoi singa saruk jakhi. Thangta Association की मखादा Silchar Thangta Association से जहाँ न पड़ी उसी की वजह हम इसे बातों चाह रहे हैं। वह ना Silchar Thangta Association की आगे देखिए कोई भी हल्दी बापर जो पंद्रह में से हमें कोई में पांच दसू कोई न खराब पाप सामना चंदू कोई वकल का कोई जो वकल नहीं है अपने ऐसे Silchar Thangta Association समझो लाइबा October di tang 8 9 amasung 8 da ako'y Silchar gi mangang mapantar ako'y bagi makan na post apalba post की makada अपने ट्रेनिंग पता जारी है वो है ये थंगटा जो मार्शल आर्ट्स की टाइप जो है वो हम लोग चाहते हैं स्कूल में हर स्कूल में वो कंपल्सरी करे। दूसरा डिस्ट्रिक्ट तो बाद में देखेंगे, पहले हम लोग कछार डिस्ट्रिक्ट में ये देखेंगे। ये हम लोगों का एक मोटिव है। तो आप लोगों का हेल्प चाहिए, आप लोगों का हेल्प बिना तो कुछ नहीं होगा। आप जगह जगह में बोलिएगा और ये हम लोग अपनाएंगे। हम लोग अब स्कूल का जो बच्चा लोग हैं उन लोगों का फिजिकल एंड मेंटल ग्रोथ के लिए बहुत अच्छा होगा। Silchar Thangta Association of Assembly CB number one role lawsi duty patrol member one Silchar constituency की MLA ओगिरिबा श्री Honorable Dipan Chakraborty मावोइना थागचरी मथन कारपसिदा कोन Silchar Thangta Association CM लबसु मकोइना लेगदि बसि Kasar District Thangta Association अंडर लेगदो बनि हाबति हारिबा Kasar District Thangta Association की Assam State Body की मखादा लेगी ना तो माना Silchar Thangta Association ऐसी ना थंगले को कंपान मस्ता आई नहीं जामने तेंजेवा हरी बा ऐसी कोई ना आदाय भाव बता कोई मकीन पंबम बता किया है उसे State Body
था असिगी तांग तरानिथोइदगी जिरीबाम हायर सेकेंडरी स्कूल की सानबुंगदा ऑल जिरीबाम स्पोर्ट्स एसोसिएशन असे लांगदुना चथरिबा 35 सुबा चांदम इनुंगानबी मेमोरियल चही 13 मखागी पमचागी फुटबॉल टूर्नामेंट असिदा ngarang sanaki ba match da Sunrise Club kadam talana Jiri FA bu panjal 13 sunoda maiti ba pikhe tournament asigi ngasigi match da KC ke chingdung lekai amadi PYC Faitol sanagani ningsing bayai tournament asi dibong da leiba Chandam Biren gi machanupi gi maming da kachaba tournament ne Lengak na pochegi mamal yengsin bihaudrabadi Kanglaipak Manipur loikragani haina Protection and Preservation Committee Manipur PPCM gi cherol amada phongdorokli Manipur ki kaithel singi phibam loinana maduda yoliba pochei singi mamal yengsin khongchet ama convener maibam bisosuna luchingduna PPMC gi thomi singa loinana ngarang Kurai lamlong kaithel da yengsin khre pochei yoliba singi wakhalonda isa gi imung manung dasu pochei singa si chari bani haina khalaga afaba quality leba pochei tamak yonbiu haina phongdorokli chayol amada amukta oirabasu kaithel sangsing da chatuna hojik kaithel gi pibam yengsin minasi haina Lakhipuram jenta convener publicity PPCM na appeal tawrakli aroibada maruoiba pau amukhanna Kasar jila gi school singda thangta asi compulsory subject ama oina thambagi apama phongdongna khre Jiri da chathariba football tournament ta Sunrise Club na JFA bu panjal 13 suno da maithi ba pikre ngasi gi match ta CKC chinglung lekai amadi PYC Faitol sanagani amasung leingak na pochei gi mamal jingsin bihaudrabadi Kanglaipak Manipur loikragani haina Protection and Preservation Committee Manipur PPCM gi cherol amada phongdorakli Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare